Lengsin birakliba khuding makpo ngasisu amok punsi sel channel na taramna oksari ikai khumnaba uchari. Ruskin Bona English Londa A Flight of Visions haina iba adudagi Manipuri Londa Sanjanbam Banumati Devi na khunusinggi laanjen haina handok pikhiba loinana 2007 da Sahitya Academy Translation Award su phangkraba aduga net exam amadi atai competitive exam kayada question kayarak hanglakraba amasung hanglakliba atenba novel asigi episode 19 Delhi na maithirakpa amasung episode 18 parda marumda hairiba tangkak ani asi ngasi mayamgi mafamda khusinazanaba puduna laksabani mayamna kaannava lawbiyu pothabagi mikup lawbiyu ngasigi episode 19 amasung 18 asigi ahanba episode 19 asi lawbirasi mayamda khusinazari episode 19 dilina maithirakpa Aikoina mangonda kwathiwali ga loinana phamduna leiringaida nupa mayam phamliba mathangi ka manungduda sarangnaba ama taraklami Zabed Khan du sagol tongduna lakhibada ngairibani aduga Sarfaraz Khan ge manakongda luna karigumba khara tamlami Sarfaraz tu khudaktuda hogatlaga laklami aduga kwathiwali ge manakongda karino kharasu luna haikhirami Mahakna hek chathukhibaga kwathiwali na imada mai onsilaki aduga haiki Fare Mariam Delhi si phiringi singna lawkhre hojikti kari karamba achoba ahongba lakpa yaba Aikhoigi thamoi singsu pausi tabada khanghaudana songna rakhi Aikhoigi mittagi pirang sing sintharaki maramdi British na lal ngamba haibagi arthadi Aikhoibu pha punduna amadi mingonda napsa tangjaduna hingliba mawongsidagi thadokpa oigadoribani adumoinamak Delhi de Shahjahanpur dagi yamna thapkhre aduna aikhoigi pukninggi aningbasing adude karimata phongdoknakhide madugi mahutta imana kwathiwali gi makutu pairaga hairami pathani nahaksu masidagidi ingna tapna hingba haibadu oirasanu Zabed Khan du hojikti pisak piksinna uragani uroidrane mahakpo kwathiwali na harau tayambaga loinana haiki taseng na ubadasu pauduna nupi mahakpudi hiram ama natraga amada karisu sokloi madi miyoi ama anidanga mari leinazabani miyoi kanglupsingadi mari thamnade adumakpu nipa mahakti waba yabagi maram afabalai phiringi singna saharsidasu yamna chauna laman khungadaba leirabani Mathangi numitadi nupa singna matam sangna wari watai sanaraduna khanarame kharana sahar thadoktuna chenkrasi hainarame khara manadi kari thodok thorakpagi haibadu ngaiduna yengkisisu hainarame Sarfaraz Khan di hai Delhi si Piringi Lanmi gi makutta tazakrabasu Aikhoigi sigumba apikpa sahar sidadi amuk hanna makoina loksinbada matam yamna kuina changkhigani Aikhoigi lanmi singsu Delhi dagi tantoraklaba fawbada atoppa maruoiba Lucknow gumba mafamda amuk ngaktuna leikhigani aduna Shahjahanpur da Piringi Lanmi ama uba haibasi tha kaya marumgi matungdata oirakani hatu na sienge khangeno adubu hoi lanmi singna soidana laman khumlakani haibagi maruoiba maram leiba nakoinadi khangde Javed nasu khumi achumbani yamna chumbu wani bai aihakti kiba yaba karigumba thabak amata tawkhide aihakpu tawkhibrane Abdul Raf khumba Piringi singgi makhada thabak tawramba makoina amuk sifai singgi michang sangduna mateng pangluba makhoi singdubudi thawri yanduna hatpa soidrabane aigidamuktadi aidi Piringi singgi maral karisu charude fattaba khudung chadaba thoroklabasu aidi Nepal yauna sagol tongduna chenkigani natragasu Gwalior Lanmi da yauksinkhigani
ꯁꯔꯐꯔꯥꯖꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯅꯪꯕꯨꯗꯤ ꯑꯗꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯤꯅꯤꯡꯉꯥꯏ ꯃꯔꯝ ꯁꯨꯛꯂꯩꯁꯨ ꯂꯩꯇꯅ ꯀꯔꯤꯒꯤ ꯁꯍꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯍꯥꯐꯤꯖ ꯎꯜꯂꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯍꯥꯛ ꯗꯤꯜꯂꯤꯗꯒꯤ ꯍꯟꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯎꯔꯦ꯫ ꯃꯈꯣꯏ ꯅꯥꯟꯊꯣꯛꯄ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯃꯈꯣꯏꯗꯨ ꯁꯦꯒꯥꯏꯔꯕ ꯐꯨꯔꯤꯠ ꯑꯃꯁꯨꯡ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯄꯦꯟ ꯈꯛꯇꯪꯒ ꯂꯥꯛꯅꯈꯤ꯫ ꯃꯈꯣꯏꯅ ꯗꯤꯜꯂꯤꯗ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯥ? ꯁꯔꯐꯔꯥꯖ ꯈꯥꯟꯅ ꯍꯪꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯝꯕꯗꯗꯤ ꯑꯇꯣꯡꯕ ꯃꯐꯝ ꯄꯔꯦꯡꯗ ꯀꯣꯝ ꯇꯧꯔꯗꯨꯅ ꯂꯩꯔꯤꯕ ꯑꯪꯒ꯭ꯔꯦꯖꯁꯤꯡ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨꯗꯤ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯕꯤꯗꯕ ꯖꯥꯠꯅꯤꯗ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯃꯄꯥꯟꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯗ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯟꯗꯥꯕꯅꯤ꯫ ꯑꯗꯨꯒ ꯁꯍꯔꯗꯨꯗ ꯃꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯇ꯭ꯔꯤꯉꯩꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯨꯕꯗ ꯃꯊꯧꯅꯥ ꯂꯩꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯆꯔꯕꯁꯨ ꯃꯈꯣꯏꯕꯨ ꯊꯤꯡꯈꯤ, ꯑꯗꯨꯒ ꯂꯥꯟꯃꯤ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯍꯥꯠꯈꯤ꯫ ꯐꯤꯔꯤꯡꯒꯤꯁꯤꯡꯒꯤꯁꯨ ꯃꯤ ꯌꯥꯝꯅ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯟ ꯉꯝꯕꯗꯨꯅ ꯃꯈꯣꯏꯗꯗꯤ ꯑꯆꯧꯕ ꯊꯥꯖꯕ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯥꯟꯗꯥꯕ ꯀꯥꯡꯕꯨꯁꯤꯡꯅ ꯆꯦꯛꯄꯜ ꯃꯅꯥꯛ ꯌꯧꯔꯛꯂꯕ ꯑꯗꯨꯒ ꯀꯥꯁꯃꯤꯔꯤ ꯒꯦꯠ ꯀꯥꯞꯈꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯅꯤꯀꯣꯜ ꯁꯦꯏꯟ ꯍꯥꯏꯕꯗꯨꯅ ꯃꯥꯒꯤ ꯁꯪꯒꯦꯟ ꯃꯇꯣꯟꯗ ꯔꯨꯃꯥꯜ ꯊꯦꯠꯂꯗꯨꯅ ꯑꯇꯣꯡꯕ ꯃꯐꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯍꯥꯏꯈꯤꯕꯗꯨ ꯎꯈꯤ꯫ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛ ꯇꯨꯊꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯌꯥꯝꯗꯨꯅ ꯁꯪꯒꯤꯟ ꯍꯥꯞꯂꯕ ꯅꯣꯡꯃꯩ ꯄꯥꯏꯔꯗꯨꯅ ꯁꯍꯔꯒꯤ ꯃꯅꯨꯡꯗ ꯆꯪꯅꯔꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯗꯤꯜꯂꯤꯁꯤ ꯐꯤꯔꯤꯡꯒꯤꯒꯤ ꯃꯈꯨꯠꯇ ꯑꯃꯨꯛ ꯍꯟꯅ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗꯤ ꯀꯝꯗꯧꯈ꯭ꯔꯕ? ꯁꯔꯐꯔꯥꯖꯅ ꯍꯪꯉꯤ꯫ ꯃꯍꯥꯛ ꯕꯟꯗꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦꯗꯅ, ꯑꯗꯨꯒ ꯃꯥꯒ ꯆꯦꯟꯃꯤꯟꯅꯕ ꯃꯆꯥꯁꯤꯡꯗꯤ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯜꯍꯧꯕꯁꯤꯡꯒꯤꯅ ꯐꯤꯕꯝꯁꯤ ꯑꯣꯏꯍꯧꯔꯕ? ꯁꯔꯐꯔꯥꯖ ꯈꯥꯟꯅ ꯋꯥꯈꯜ ꯅꯨꯡ ꯌꯧꯅ ꯈꯜꯂꯒ ꯁꯣꯟꯈꯤ꯫ ꯗꯤꯜꯂꯤ ꯁꯍꯔꯁꯤꯗꯤ ꯂꯩꯔꯥꯡ ꯀꯌꯥꯒꯤ ꯂꯩꯀꯣꯜ ꯑꯃꯒꯨꯝ ꯂꯩꯖꯔꯝꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯔꯣꯜ ꯃꯔꯥꯜ ꯇꯥꯛꯂꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ꯫ ꯁꯛꯈꯪꯗꯕꯗꯨ ꯑꯩꯒꯤ ꯃꯔꯨꯞꯇꯤ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗꯁꯨ ꯑꯃꯨꯛ ꯑꯩꯒꯤꯗꯤ ꯃꯔꯨꯞ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯄꯨꯛꯅꯤꯡ ꯇꯌꯥꯡ ꯇꯁꯣꯏꯔꯕ ꯀꯕꯤꯇꯥꯒꯨꯝꯕ ꯉꯥꯡꯁꯛꯂꯛꯀꯅꯨꯅ ꯁꯔꯐꯔꯥꯖ, ꯖꯥꯚꯦꯗ ꯈꯥꯟꯅ ꯍꯩꯅꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯌꯨꯝꯗ ꯂꯩꯖꯕ ꯃꯤꯑꯣꯏ ꯈꯔꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯗꯨꯕꯨꯗꯤ ꯑꯩꯅꯤꯅ, ꯁꯔꯐꯔꯥꯖꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯅꯥ ꯑꯃꯕꯨ ꯍꯥꯠꯈ꯭ꯔꯕꯒꯦꯅꯦ? ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯏꯪꯕ ꯅꯨꯡꯁꯤꯠꯃꯛꯇꯤ ꯁꯤꯠꯄ ꯍꯧꯔꯛꯇ꯭ꯔꯤ꯫ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯌꯨꯝꯗꯨꯗꯒꯤ ꯀꯟꯖꯔꯛꯇꯨꯅ ꯄꯨꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯄ ꯎꯄꯨꯗꯨꯗꯒꯤ ꯂꯨꯄꯥꯒꯤ ꯆꯥꯃꯁ ꯑꯅꯤꯈꯛ ꯌꯣꯟꯊꯣꯛꯂꯦ, ꯑꯗꯨꯒ ꯄꯩꯁꯥꯗꯨꯅ ꯑꯏꯪꯕ ꯈꯥꯡꯅꯅꯕ ꯀꯥꯟꯊꯥ ꯐꯤꯁꯤꯡ ꯑꯃꯁꯨꯡ ꯑꯔꯨꯝꯕ ꯐꯤꯔꯣꯜꯁꯤꯡ ꯈꯔ ꯂꯩꯕꯗ ꯁꯤꯖꯤꯟꯅꯔꯦ꯫ ꯗꯤꯜꯂꯤꯅ ꯃꯥꯏꯊꯤꯈꯤꯕꯒꯤ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯃꯁꯨꯡ ꯋꯥꯈꯜꯅꯆꯤꯡꯕꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯈꯤ꯫ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯁꯍꯥꯖꯍꯥꯟꯄꯨꯔ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯜꯂꯒꯗꯕ ꯃꯇꯝꯗꯨꯒꯤ ꯃꯔꯝꯗ ꯉꯥꯏꯗꯨꯅ ꯈꯟꯗꯨꯅꯇ ꯂꯩꯅꯈꯤ꯫ ꯃꯁꯤꯒꯤ ꯑꯔꯊꯗꯤ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯒꯅꯤ꯫ ꯀꯣꯊꯤꯋꯥꯂꯤ ꯑꯃꯁꯨꯡ ꯀꯥꯃꯔꯥꯟ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯕꯁꯨ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯗꯤ ꯏꯃꯥꯒꯤ ꯑꯃꯁꯨꯡ ꯄꯥꯕꯨꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯕꯗꯨꯅꯤ, ꯑꯗꯨꯒ ꯖꯥꯚꯦꯗ ꯈꯥꯟꯅ ꯑꯩꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡꯗꯨꯁꯨ ꯀꯥꯏꯍꯟꯕꯅꯤ꯫ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯑꯃꯨꯛ ꯍꯟꯅ ꯁꯛꯇꯤ ꯍꯟꯖꯤꯟꯕ ꯄꯥꯝꯂꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯈꯤꯕ ꯊꯥ ꯈꯔꯁꯤꯗ ꯃꯤꯔꯝ ꯃꯆꯥꯒꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯄꯦꯟꯅꯗꯕ ꯀꯌꯥ ꯂꯩꯅꯈꯤꯕꯗꯨ ꯑꯩꯈꯣꯏꯁꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕꯅꯤ, ꯑꯗꯨꯒ ꯃꯤꯔꯝ ꯃꯆꯥꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯃꯈꯩꯁꯨ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯑꯁꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯔꯝ ꯃꯆꯥꯒꯤ ꯂꯩꯉꯥꯛ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡꯁꯤ ꯍꯤꯡꯕ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯍꯥꯏꯕꯗꯨ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫
Adum oinamak British sipaising lakpagi khudamdi amata udri. Makhoi thenglabasu ngalabasu soidanamaki thunglaragani haibagidi singnaningai leitrabani. Adumakpu aikhoidi hiramsida karimata ngangna saknade. Atai mafamsingda kari kari thoklibage haibagi khangninglubagi khawrangbadusu uthoklubbasu yadri. Kotiwaligi minungsidugi maramde aikoi singnaningai karimata leitre adubo aikoi Javed Khan budi kiri. Kanana khangba magi maithiba amasung ningba kaibadugi aikhoida asok apan pirakpasu mayari. Nongmagi numita yumgi waisit waisengbi nupido naraduna atopa nupi masa laisabi ama magi thabaksingdo tawbinaba tharaki. Nauna lakpi nupi masaduna aikhoibu uba maktada sakhangkre. Aduna bapta nabagi mityeng ama mahak amasung imagi marakta phaunaki. Aihaksu mahakpu mulia kaui haiba ningsinglakle. Aduga mahaksidi aina angang oiringaida aiga hek sanakibi nupi masadugi masieni. Khong hampham se aikhoigidi arol athupki mafam amani. Aduna muliana parda khanba phaklangi marumda hek sangkhibaga imana magi matung innarame. Ndomsa nahak amuk warubagi darkar leitre. Muliana tuminna hairami. Delhi amuk hana lausille. Nakoi nasagi misingna aikhoigi irakta amuk leirarani. Aduga aina haigeningbadi masini. Madudi nangi nakwado Bharatpurda soingamdana leire. Nangna mangonda pau thageninglabadi Mathurada lamkoiba satkadaba nupa amadi leire. Mahakna nahaki sithi soidana pubikhigani. Mahakka sakhang maikhang nazaba amasung thajabasu yaba miyoi ama thengnarabada nungaibana thumhatladuna imana pau pubigadaba nupadugi mateng laubadu yare. Adubu aidi karida sithi igani. Mahakna hangki warunu Muliana haiki. Hayeng aihak siga pensilga purake. Aiga asida amuk unasi. Asigumba laibak pharaba unaba asigidamakta aikhoina pukningi ihul amata thokhande. Amaromdasu kanamatana aikhoigi sajata mahousagi gumba nattaba amatasu thengnakhide. Aikhoinasu anit natraga abok phawba masigi maramda takte. Maramdi aikhoigi asa singse kaikhibasu yai haina kibadagini. Mathangi ayukta hairamba wafamga chap chanana muliado amukka lak'i. Aduga parda khanba phaklang marumda imabu ngaiduna leikhi. Mahakna se machet ama amasung pencil matik ama puraki. Maduda imana wahai asi irami. Aihak Ruth Anit amasung imasu hingli. Aduga yaifari amasung mafam sida lotuna leiri. Aikhoibu lauthoknaba nangna hek ngamba makai hotnaragu. Mahakna sejetu muliada pirame. Mahakna sumadu magi furit phiga manungda hapsin kirame. Muliado adudagidi tuminna chatkhi. Aikhoibuna maka phongbadi yadaba harau nungaibagi phibam amada thambiramle. January thagi anganbadani. Aduga aikhoisu Kotiwaliga loinana tha ahum hena louminnaraklabani. Aikhoigi thoidok hendokpa apamba karisu leiba natte adumakpu aikhoibudi yamna nungsina amasung seksinna loina birakli. Aikhoibu Javed Khan gi mayumda amuk hannabagi wafam hodok narakpada aikhoi yamna ningba kainaki. Mahak masamak laklaga Kotiwalida aikhoibu chathannaba haikhi. Mahak hauzik phawba imabu themlaga aihakka luhongbagi wafam yahanba ngamgani haina thajarambanasu oiramba yai. British na Delhi loksin-khiba matung thadi kaya haukhre. Adubu makhoina Shahjahanpurda laktuna thunglabagi khudam amatasu uba phangdri. Khan Begamdo aikhoina halakpaduda tasengbamaki haraude. Amasung mangonda kalak khambanbagi wakal adum pokli. Mahak amasung Javed ki marakta sinda paudanaduna khatnaramlagani. Maramdi aikhoina thunglubagi mathang ayuktuda mahakna magi nupida sauna haikhiba takhi.
ꯑꯩꯍꯥꯛ ꯅꯍꯥꯛꯅ ꯇꯣꯏꯅ ꯃꯔꯤ ꯃꯔꯥꯡ ꯊꯥꯡꯅ ꯈꯠꯅꯕ ꯍꯧꯕꯁꯦ ꯇꯨꯀꯠꯆꯔꯦ꯫ ꯃꯥꯅꯁꯨ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯈꯨꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯥꯕꯦꯗꯀꯤ ꯁꯥꯖꯩꯅ ꯀꯟꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ꯫ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯋꯥ ꯂꯥꯟ ꯉꯥꯡꯂꯝꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯆꯠꯈꯤ꯫ ꯑꯗꯨꯒ ꯁꯨꯞꯅꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛꯂꯦꯟ ꯆꯥꯕ ꯑꯣꯏꯅ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯥꯟ ꯕꯦꯒꯝꯗ ꯃꯥꯒꯤ ꯆꯥꯅꯕꯗꯤ ꯂꯩꯔꯕ꯭ꯔꯥ ꯍꯪꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯝꯈꯤ, ꯂꯩꯇꯦ, ꯑꯩꯍꯥꯛ ꯂꯥꯝꯁꯨ ꯂꯥꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯐꯝꯃꯨ ꯑꯗꯨꯒ ꯆꯥꯎ, ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯥꯄꯜꯁꯤꯡꯗꯣ ꯑꯃꯨꯛ ꯃꯈꯥ ꯁꯥꯡꯊꯔꯒꯅꯨꯀꯣ꯫ ꯅꯨꯄꯥ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯁꯥꯎꯔꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯖꯩꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯃꯍꯥꯛꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯇꯣ ꯀꯣꯊꯤ ꯋꯥꯂꯤꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯋꯥ ꯉꯥꯡꯅꯗꯅ ꯇꯤꯟꯅꯕ ꯌꯥꯗꯅ ꯂꯩꯈꯤ꯫ ꯈꯨꯅꯨꯁꯤꯡꯒꯤ ꯂꯥꯟꯖꯦꯟ episode 18 ꯑꯃꯁꯨꯡ 19 ngasi tabikhiba khudingmakpu punsi isel channelna amuka hana thagatpa phongdoksari ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯕ ꯐꯪꯉꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ like comment share asinasingba tawbiramu aduga channel asida nauna sangbiraktuna yengbiba yaubiragadi loinana subscribe tawdriba yaubiragadi subscribe tawsinbiramu loinana notification bell icon adusu namsinbiduna ꯃꯇꯨꯡ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯁꯤ, ꯄꯤꯃꯤꯟꯅꯁꯤ, ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯃꯤꯀꯨꯞꯇꯨ ꯂꯧꯖꯔꯤ꯫